Houkhiba Numitta Kotlen Amadi Joyjangtek Chttharakkhiba ambusta Punna Meoi mari Leikhidava Amadi PIKLIBA ANGNG YAONA MECHAM sing PHAJINKHIBABU AKANBA MAWONGDA YANINGDABA PHONGDORAKLI LOINANA ARMY camp leiba MAPHAMDA kuki khutlai paiba singna phongna chatpa ngamliba asi kari karamba agenda leibano haiba wahang hanglakpaga loinana athubada mari leinaba singna akanba mideng changbinaba amadi PHAJINKHIBA sing tek takaidna thadokpiraknaba miyamda appeal torakli Sisi koi nak kandem tawe hai na yana hanba da phongdok sari gi amasung women gi side gi yaningdaba amasung akan nambong da gi kandem tawe hai na phongdok satning bani aduga mathangda ngarang gi thodok aduda date 13 May gi thodok aduda ekoi naga gi innocent civilians sing mo moi gi thabak chalaga zaningai thangningai insang napi yolaga halakpa matamda ekoi lailon wifi kuki village degi kuki militant singa mi 18 PHAJINKHIBABU ekoi yaningde aduna thuba matamda asisi thadok piu maramdi karigino heraga asiguma numa gi chara talaga laiba mi singbu pharaga moi chabra thakbra khangdra huji phamrang khangdra phawna ba ngamdraga laiba asi angang macha ama yoraga laibisi ekoi yam nungaide Siguma tabagasi nupa thokpagi natraga niwai mi amani haina khaladi siguma thodogasi tawhan loidobni civil innocent singbo mramdi karigino haibdi irang asidi nemthar hanse heradi ekoi santi purakse heradi ekoi siguma tabagasi tawroidobni haina ekoi miyam gi side gi phongdok bani aduga mohoi gi maran kri laibra kri gi damak ta phabno kadai da lay hai basi husik ekoi na hangningi atuba matamda sisi thadok trabadi ekoi marakta nungsina laimi naba natra peace pamba peace pame hana chimban dadi hai ba aduga thabak dadi peace nataba thabak tobasi ekoi yaningde hana maran laitaba mi tranipan si pharaga thamli du husik phoba rescue toba ngamdaba hai basi. Point number 1, the safe, immediate and unconditional release of all 18 hostages. 2, a clear and public explanation from the Army Command as to how our militants continue to operate openly under the vicinity of its headquarters. Number 3, immediate and concrete action against those responsible for these heinous crimes. 4, an end to silence, excuses and selective enforcement. Silence cannot be delayed. Silence cannot replace accountability. Action must replace. Akoi su yam na nungaite akoi adu PHAJINKHIBA marakta akoi icha isu yam nauriba angang macha su yaubni na akoi wakhan yam nungaite akoi icha isu bu khallaga akoi chakcha su ngamde tumbu su ngamde ichil inaw naga singna asu maina warga leibido akoi mama sing kri su akoi gi wakhan pendre kri gi no kri maram da gi no akoi ichil inaw singbu sumai na pharaga thambi bado akoi mama sing se khang bangamdre nokoi mayam yengnaga asidi thadok piro thubo matamda natradi akoi di kramaina akoi gi lamda peace pame haina akoi peace gi damak niraga kramaina sumaina ama bo pharaga thamraga hatok piraga sumaina leiredi kadungai akoi gi peace handok hanlakira akoi sining bangamdre thuna athuba matamda akoi icha isu singbu akoi gi ichil inaw singbu thadok piro haina akoi imam yam sena